Korugi musik mangalna thaktorakpa marakta yang hanglaba atia thaki hanglaba malanglakta thingbinaba kana leita maning tamna masa fandoktuna koipai paizaramba cheklani oirakani khangdaba matamgi khongchatna irang langna leiramba atiagi phazaraba maithongdo nongleipuba nongmuna maike khangda paisilakibana atia thakta maning tamna paizaramba cheklado maike karumda paigani khangda lambi lamak narakabada fandoktuna pairamba masado masa mathanta tupjinjarakni awang mafamda paizaragadaba harauzaba cheklado masa maring sonjalaklabada paininglabusu paibagi pangal thongnadudi mangkhri hospital dani wakal mangna hospital ge bed mathaktuda hibliba lukhoi masa yam ka hena sokchinkhri sor honbadu phau tapana masada oxygen mask so hapli masagi hanadagi tension leibaga khangaudan oirakhiba heart attack tuna lukhoi masado hena sonjangibani lukhoi ni hibliba bed adugi nakalda rita aithong imang muksin tofung khangda phiji pai duna kapli aduga nakandana laiza bibagi chemchado kaplubagi masado hikik chingkhatuna hibliba mapada yengna drip yaliba makut khunamdo nanduna sanabiri aduga somdana kamdauri biba special ward adugi thongdo makut oiden illaga khangang hanglaga taping janglakpani adubu mapana leremliba pibamdubuda sahum naina thanglamba khongthangdo chaplepki makut oidena pairamba thonggi lok aduso khangtha thaduri changsalubu sangamdri leremliba mamaga machega daso mapagi pibamsi hojik kamai tawre matau karamna pibamsi oirakhibuno haibudo fau hangbangamda lebliba masado gyan tada ira jelaba mamit aniduna hiptuna leriba mapagi saktam leyeng masa khangda tabli laimaida khuru kunthaduna phamthari adu wakalwana leinaramliba mama amadi mache ani diso bibana khanghauda changlaga tarokliba mato pokpadagi uge phanglakidraba bibagi maithongda ngasidi amukta uthoktriba saklonama thamoy yongna soklaba awabagi saklonama maithongda taraklibuda ubada awaba magi mathakta hena waba ama hablari matawduda rida kamna pakhana machagi naga jangsilaktuna phamthari aduga konsanbiri sana imagi sana napa kaise tawdi nang babung kaise tawdi haina rita sakablai wangang dipiba andak sutuminle laiba mapamdudagi su machilingdi aduba chimbaldagi wahai amata tholaktrabusu piba maithong adudi pirangna pum luple rita pibada kolambado amuk thoklaga machagi maithongda amuk yenglei khonjel thokta kapliba pibagi mapido teithokna rita makha muktari tumin leiriba pibagi masadu nomlaga karigino adumna tawribo se hagolo nangna dumai tawradi nang babung se hagolo uyaroi se hagolo imagi sana se nang babung se nangna kawradi soidana hagolakani nangge khonjel do tahal se nang babung se mit pangan si sana imagi sana se nang babung se nangge khanbada yang wazaraban ngamdre khangma ngamdre rita si lukhoi gi phibum asiga achapi bagi mataw asigana ma angawbi ol aduna tafung khangda nganglakpani asuna tawringa ngahak leir matung minute khra leiraga angawba magi marup singdo mathang yongnarakduna makoisu hobe jinsilei ngasai chemchana phone torupka pibade mamanabu singda wahayama phaw hairamda tumin tension amada mathakta hana lakibaduna magi marup singdo yoksalakpa tapani mamanabu singdo yoropaduda rita machabu konduna kablambado tamna thadori hagotuna mapida teithokna lao chang robert ka risigana pibabu thiamduna hagona bu khonari aduga amitra sen mang thana prapap changsilaktuna lukhoina leribadugi manakta changsilaga kari no haifeding lami aduga laizada onsana hangli chimcha babagi sibu kamai torino doctor nadi kai hairigi laiza kaplibado mamaido haifete thoga lukhoida amtang yengnaduna tamna khumlei heart attack ni hojiki oinadi thoidokpa doctor na haidri hidak ani de kapami aduga pothan se harami masaka na sonjin khre hai wai do hairakpada
ꯂꯥꯏꯖꯗꯣ ꯈꯥꯡꯕ ꯉꯝꯗ ꯈꯣꯟꯖꯦꯜ ꯅꯤꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯑꯃꯤꯇ꯭ꯔ ꯁꯦꯟ ꯃꯈꯥ ꯇꯥꯅ ꯍꯪꯂꯔꯣꯏ ꯈꯜꯂꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯤ ꯀꯩꯁꯨ ꯈꯟꯒꯅꯨ ꯆꯦꯆꯦꯝꯆꯥ ꯗꯣꯛꯇꯔꯅꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏ ꯍꯥꯏꯔꯤꯕꯅꯤꯅ ꯌꯦꯡꯂꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯂꯥꯏꯖ ꯃꯃꯤꯠꯇꯣ ꯑꯃꯤꯇ꯭ꯔꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯣ ꯊꯣꯡꯖꯤꯜꯂꯣꯝꯗ ꯂꯩꯔꯤꯕ ꯃꯧꯄ꯭ꯋꯥꯒꯤ ꯃꯇꯧ ꯌꯦꯡꯂꯝꯂꯒ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯏꯗꯣ ꯂꯩꯃꯥꯏꯗ ꯌꯦꯡꯊꯔꯒ ꯇꯧꯐꯝ ꯈꯪꯗ ꯊꯃꯣꯏ ꯁꯣꯛꯅ ꯈꯣꯟꯖꯦꯜ ꯇꯅꯤꯛ ꯇꯅꯤꯛ ꯍꯥꯏꯔꯤ ꯑꯩ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ ꯑꯃꯤꯇ꯭ꯔ ꯑꯩꯈꯣꯏ ꯅꯥꯎꯁꯦ ꯑꯩ ꯃꯥꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯅꯣꯏꯅ ꯑꯃꯨꯛꯇ ꯊꯦꯝꯖꯤꯟꯕꯤꯌꯨ ꯄꯥꯕꯨꯡ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯌꯨ ꯅꯣꯏꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯑꯋꯥꯕ ꯀꯔꯤꯅꯣ ꯈꯪꯗ ꯃꯉꯥꯎ ꯊꯤꯔꯒꯗ ꯂꯩꯕ ꯃꯥꯅ ꯉꯁꯤ ꯄꯥꯕꯨꯡꯒꯤ ꯅꯥꯛꯇ ꯐꯥꯎ ꯆꯪꯂꯛꯇ ꯑꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯑꯩ ꯎꯅꯤꯡꯗꯦ ꯑꯃꯤꯇ꯭ꯔ ꯑꯩ ꯎꯅꯤꯡꯗꯦ ꯂꯥꯏꯖ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯃꯥꯏ ꯈꯨꯝꯖꯤꯜꯂꯒ ꯍꯤꯛ ꯂꯥꯎꯒꯩ ꯀꯞꯊꯣꯔꯛꯂꯦ ꯑꯃꯤꯇ꯭ꯔꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ ꯑꯁꯨꯛ ꯂꯨꯔꯕ ꯐꯤꯕꯝꯁꯤꯗ ꯄꯨꯛꯅꯤꯡ ꯊꯃꯣꯏ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯁꯣꯟꯊꯔꯛꯂꯕꯗ ꯊꯦꯝꯖꯤꯟꯕꯤꯕꯅꯤ ꯃꯥꯁꯨ ꯈꯔꯗꯤ ꯑꯗꯨꯕꯨ ꯊꯦꯝꯖꯤꯜꯂꯨꯕꯗ ꯍꯦꯟꯅ ꯁꯣꯟꯖꯜꯂꯛꯄꯗꯨꯗꯗꯤ ꯀꯔꯤꯅꯣ ꯇꯧꯐꯝ ꯈꯪꯗ ꯇꯨꯃꯤꯟ ꯊꯣꯛꯂꯛꯂꯦ ꯃꯃꯥꯟꯅꯕ ꯑꯇꯩ ꯅꯨꯄꯤꯕꯥꯕꯨ ꯊꯦꯝꯂꯒ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕꯗꯨꯗ ꯑꯁꯨꯝꯅ ꯃꯔꯨꯞꯁꯤꯡꯗꯨꯅ ꯊꯦꯝꯖꯤꯜꯂꯒ ꯍꯧꯒꯠꯃꯤꯟꯅꯔꯛꯄꯗ ꯉꯁꯥꯏ ꯖꯣꯂꯤꯒꯤ ꯅꯥꯛꯇ ꯆꯠꯄꯗ ꯗꯦꯕꯔꯥꯖꯀ ꯈꯨꯠ ꯈꯔ ꯊꯣꯛꯅꯔꯨꯕꯗꯨꯅ ꯄꯤꯕꯥꯒꯤ ꯃꯥꯏꯗ ꯁꯣꯛꯂꯤꯕ ꯗꯥꯛ ꯈꯔꯗꯨ ꯎꯔꯒ ꯔꯤꯇꯥ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯀꯩꯗꯧꯔꯦ ꯏꯆꯥ ꯀꯩꯗꯧꯔꯦ ꯗꯥꯛꯁꯤꯗꯤ ꯍꯥꯏꯌꯨ ꯏꯆꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯒ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯗ ꯑꯃꯨꯛ ꯃꯊꯪ ꯃꯊꯪ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯑꯃꯤꯇ꯭ꯔ ꯁꯦꯟꯁꯨ ꯁꯣꯛꯂꯝꯕꯗꯨꯗ ꯍꯦꯟꯅ ꯄꯥꯈꯠꯄ ꯐꯥꯎꯔꯗꯨꯅ ꯍꯪꯉꯤ ꯔꯣꯕꯔꯠ ꯑꯃꯤꯇ꯭ꯔ ꯍꯥꯏꯌꯨ ꯅꯣꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨ ꯂꯨꯈꯣꯏꯒꯤ ꯄꯥꯈꯠꯄ ꯍꯟꯊꯗ꯭ꯔꯤꯉꯩ ꯃꯈꯣꯏꯒꯤ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯗꯤ ꯔꯤꯇꯥꯗꯣ ꯕꯦꯔꯥ ꯀꯥꯔꯅꯤ ꯈꯪꯕꯅ ꯔꯤꯁꯤꯅ ꯇꯞꯂꯤ ꯇꯞꯂꯤ ꯈꯨꯝꯃꯩ ꯏꯃꯥ ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦ ꯉꯁꯥꯏ ꯆꯦꯝꯆꯥꯅ ꯄꯥꯕ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦ ꯍꯥꯏꯕꯗꯨꯗ ꯒꯥꯔꯤꯗꯣ ꯈꯔ ꯊꯨꯅ ꯊꯧꯔꯛꯄꯗꯨꯗ ꯇꯧꯕꯒꯤꯅꯤ ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦꯁꯦ ꯄꯥꯈꯠꯀꯅꯨ ꯑꯗꯨꯏ ꯁꯔꯣ ꯕꯕꯥꯒꯤ ꯅꯥꯛꯇ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨ ꯑꯩꯈꯣꯏ ꯗꯣꯛꯇꯔ ꯎꯅꯔꯨꯒꯦ ꯑꯗꯨꯒ ꯑꯁꯣꯛꯄꯁꯤꯁꯨ ꯌꯦꯡꯂꯛꯑꯒꯦ ꯍꯥꯏꯔꯝꯂꯒ ꯔꯤꯇꯥꯁꯨ ꯊꯦꯝꯕꯤꯔꯝꯂꯒ ꯃꯈꯣꯏ ꯍꯧꯅꯗꯨꯅ ꯄꯤꯕꯥꯕꯨ ꯄꯨꯊꯣꯛꯂꯒ ꯊꯣꯛꯂꯛꯂꯦ ꯁꯣꯝꯗꯅ ꯖꯣꯂꯤ ꯃꯁꯥꯗꯣ ꯏꯍꯩ ꯍꯩꯅꯤꯡꯗ ꯃꯥꯒꯤ ꯀꯥꯒꯤ ꯐꯃꯨꯡꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯤ ꯇꯝꯄꯥꯛꯇꯅ ꯄꯤꯕꯥꯅ ꯍꯥꯟꯅ ꯌꯦꯡꯕꯤꯔꯝꯗ꯭ꯔꯕ ꯂꯦꯗꯔ ꯖꯦꯀꯦꯠꯇꯨꯃ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯇꯞꯂꯤ ꯇꯞꯂꯤ ꯄꯥꯏꯔꯒ ꯁꯥꯟꯅꯔꯤ ꯋꯥꯈꯜꯗꯨꯅ ꯑꯃꯗ ꯃꯨꯟꯗ꯭ꯔꯪ ꯇꯥꯎꯔꯤ ꯑꯩꯕꯨ ꯎꯁꯤꯗꯕꯒꯤ ꯇꯁꯦꯡꯅ ꯁꯥꯟꯅꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯏꯆꯝ ꯆꯝꯅ ꯃꯄꯥ ꯆꯥꯅꯔꯨꯕ꯭ꯔꯥ ꯃꯀꯣꯛꯇꯣ ꯑꯃꯨꯛ ꯐꯠ ꯍꯥꯏ ꯑꯗꯨꯒ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯝꯕ ꯖꯦꯀꯦꯠꯇꯣ ꯍꯥꯏꯔꯞ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯒ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯤ ꯊꯕꯛ ꯆꯠꯐꯝ ꯈꯪꯗ ꯖꯦꯀꯦꯠꯁꯤꯒꯤ ꯁꯨꯔꯨ ꯂꯩꯔꯝꯕ ꯃꯥꯅ ꯀꯩꯒꯤꯅꯣ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯐꯥꯎ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯠꯈ꯭ꯔꯤꯕ ꯃꯇꯥꯡꯗꯨꯗ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯃꯤꯀꯨꯞꯇꯨꯗ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯁꯥꯗꯣ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯉꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯆꯥꯅ ꯂꯥꯛꯈꯤꯕ ꯄꯤꯕꯥꯅ ꯃꯥꯕꯨ ꯀꯟꯕꯤꯔꯝꯗꯨꯅ ꯋꯥꯈꯜꯗꯣ ꯑꯃꯨꯛ ꯅꯦꯅꯥ ꯇꯥꯅ ꯈꯟꯊꯔꯤ ꯃꯥꯅꯤ ꯅꯝꯕꯔꯗꯨꯃꯗꯤ ꯑꯩꯒꯤ ꯀꯟꯇꯦꯛ ꯂꯤꯁꯇ ꯍꯥꯞꯄ ꯗꯔꯀꯥꯔ ꯑꯣꯏꯔꯕꯅꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯟꯕ ꯑꯩꯗꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯜꯂꯦ ꯈꯪꯂꯗꯤ ꯅꯪꯁꯨ ꯅꯝꯕꯔꯗꯣ ꯀꯣꯛ ꯄꯤꯔꯝꯕ ꯌꯥꯕꯅꯦꯕ ꯑꯩꯕꯨ ꯃꯊꯪ ꯊꯦꯡꯅꯕ ꯉꯥꯏꯕ ꯇꯥꯔꯤꯕ꯭ꯔꯣ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯃꯥ ꯑꯌꯤꯡꯕꯤꯅ ꯕꯦꯃꯥ ꯆꯟ ꯀꯔꯤꯅꯣ ꯅꯪꯕꯨ ꯉꯁꯤꯗꯤ ꯊꯥꯡꯖꯅꯤ ꯊꯕꯛ ꯉꯟꯅ ꯍꯜꯂꯛꯀꯅꯤꯅ ꯍꯥꯏꯔꯒ ꯊꯦꯡꯂꯛꯏꯕꯗꯤ ꯖꯣꯂꯤ ꯃꯃꯥꯅ ꯀꯥꯗ ꯆꯪꯂꯛꯄꯗꯨꯗ ꯋꯥꯈꯜꯗꯣ ꯑꯃꯗ ꯇꯥꯎꯔꯤꯉꯩ ꯈꯪꯍꯧꯗꯕꯅ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤ ꯋꯥꯗꯨꯗ ꯃꯇꯥꯡ ꯆꯥꯗ ꯈꯪꯂꯤ ꯄꯥꯏꯔꯝꯕ ꯖꯦꯀꯦꯠꯇꯣ ꯅꯥꯀꯟꯗ ꯁꯠ ꯂꯣꯠꯁꯤꯟꯈꯤ ꯑꯗꯨꯒ ꯈꯪꯍꯥꯏ ꯍꯥꯏꯔꯤ ꯍꯥꯎ ꯀꯩ ꯍꯥꯏꯒꯦ ꯃꯥ ꯀꯩꯅꯣꯅꯦ ꯉꯁꯥꯏꯗꯣ ꯂꯝꯕꯤꯗ ꯃꯤꯁꯅꯥꯒꯤ ꯒꯥꯔꯤ ꯌꯥꯔꯛꯇꯗꯅ ꯇꯧꯔꯤꯉꯩꯗ ꯈꯔ ꯊꯦꯡꯈ꯭ꯔꯕ ꯑꯗꯨꯅꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯈꯨꯗꯣꯡ ꯆꯥꯗꯕ ꯍꯥꯏꯕꯁꯤ ꯅꯣꯏ ꯅꯨꯄꯤ ꯃꯆꯥ ꯉꯥꯛꯇꯒ ꯑꯣꯏꯔꯦ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯒꯥꯔꯤ ꯌꯥꯗꯦ ꯍꯥꯏꯔꯤꯕꯗꯣ ꯆꯦꯛꯁꯤꯜꯂꯨꯀꯣ ꯅꯪꯒꯤꯁꯨ ꯉꯥꯏ ꯊꯕꯛ ꯆꯠꯊꯣꯛꯇ꯭ꯔꯤꯉꯩꯗ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯉꯒꯅꯦ ꯊꯥꯎꯒꯗꯣ ꯍꯥꯞꯄꯨ ꯑꯩꯗꯤ ꯉꯜꯂꯛꯀꯅꯤ ꯍꯥꯏꯔꯒ ꯊꯦꯡꯂꯛꯄꯁꯤꯗ ꯀꯩꯗꯧꯔꯕꯅꯣꯅ ꯄꯥꯈꯠꯂꯨꯔꯦꯗꯅ ꯀꯩꯁꯨ ꯊꯦꯡꯕ ꯅꯠꯇꯕꯁꯤꯕꯨ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯏꯍꯦ ꯄꯥꯈꯠꯇꯕ ꯌꯥꯕ꯭ꯔꯣꯅꯦ ꯕꯦꯝꯃ ꯅꯪꯕꯣ ꯑꯗꯣ ꯅꯪꯕꯨ ꯋꯥꯔꯕ꯭ꯔꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯣ ꯅꯪꯕꯨ ꯈꯔ ꯊꯣꯡꯂꯨ ꯏꯃꯥꯅꯦ ꯃꯈꯥꯔꯣꯝꯒꯤ ꯅꯅꯝꯃ ꯔꯣꯃꯥꯒꯤꯗ ꯉꯥꯏꯍꯥꯛꯇ ꯆꯠꯄꯤꯔꯨꯒꯦ ꯋꯥꯗꯦꯗ ꯆꯥꯛꯄꯨꯗꯤ ꯊꯣꯡꯒꯦ ꯑꯗꯣ ꯏꯃꯥ ꯏꯅꯝꯃ ꯔꯣꯃꯥ ꯍꯣꯏꯗ ꯀꯩꯗꯧꯕꯅꯣ ꯅꯨꯡꯗꯥꯡꯁꯤꯗ ꯍꯩꯃꯥ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ ꯍꯌꯦꯡꯅꯤꯅꯦ ꯃꯆꯥꯒꯤ ꯆꯨꯔꯥꯀꯣꯔꯣꯟꯗꯣ ꯉꯥꯏꯍꯥꯛꯇ ꯆꯪꯕꯤꯔꯨꯗ꯭ꯔꯗꯤ ꯀꯩꯅꯣ ꯃꯣꯏꯁꯨ ꯃꯤꯔꯣꯜ ꯂꯩꯖꯕ ꯅꯠꯇꯦ ꯅꯪ ꯆꯠꯂꯣ ꯍꯥꯏꯗꯧꯁꯨ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯋꯥꯏ ꯍꯥꯏꯔꯛꯀꯅꯤꯅ
ꯌꯨꯝꯗ ꯄꯣꯊꯥ ꯆꯥꯛꯇꯨꯃꯗꯤ ꯂꯣꯏꯁꯤꯜꯂꯝꯃꯣ ꯇꯧꯕꯅꯤ꯫ ꯑꯣ ꯍꯌꯦꯡ ꯑꯣꯏꯔꯦ ꯑꯕꯨꯡꯉꯣꯒꯤ ꯆꯨꯔꯥꯀꯣꯔꯣꯟꯗꯣ꯫ ꯑꯗꯨꯗꯤ ꯉꯜꯂꯤꯉꯩꯗ ꯆꯠꯂꯨꯔꯤꯃ꯫ ꯍꯌꯦꯡꯗꯤ ꯁꯟꯗꯦꯁꯨ ꯑꯣꯏꯔꯦ ꯑꯣꯐꯤꯁ ꯆꯠꯂꯣꯏ꯫ ꯍꯌꯦꯡ ꯑꯣꯏꯅ ꯌꯥꯎꯔꯒꯦ ꯑꯩ꯫ ꯍꯣꯏ ꯐꯔꯦ ꯑꯩ ꯊꯣꯛꯑꯦꯀꯣ ꯑꯗꯨꯗꯤ ꯊꯣꯡ ꯊꯣꯡꯅꯥꯎꯒꯁꯦ ꯅꯤꯡꯊꯤꯅ ꯂꯣꯟꯁꯤꯜꯂꯨ ꯍꯥꯏꯔꯝꯂꯒ ꯑꯌꯤꯡꯕꯤ ꯊꯣꯛꯈ꯭ꯔꯤ꯫ ꯖꯣꯂꯤꯁꯨ ꯀꯨꯏꯅ ꯐꯝꯊꯗꯨꯅ ꯂꯩꯇ꯭ꯔꯤ꯫ ꯅꯥꯀꯟꯗ ꯊꯝꯂꯝꯕ ꯖꯦꯀꯦꯠꯇꯨ ꯂꯧꯈꯠꯇꯨꯅ ꯍꯦꯡꯒꯔꯗ ꯅꯤꯡꯊꯤꯅ ꯌꯥꯟꯁꯤꯜꯂꯒ ꯑꯜꯃꯤꯔꯥꯗ ꯍꯥꯞꯆꯤꯜꯂꯝꯃꯒ ꯀꯤꯆꯟꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯗꯅ ꯀꯤꯌꯥꯝꯕ ꯉꯁꯥꯏꯅ ꯃꯆꯥ ꯗꯦꯕ꯭ꯔꯥꯖꯅ ꯊꯣꯛꯂꯝꯗꯥꯏ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨꯒ ꯃꯁꯥꯗꯣ ꯂꯩꯇꯥꯐꯝ ꯈꯪꯗ ꯃꯌꯥꯏꯒꯤ ꯀꯥꯒꯤ ꯁꯣꯐꯥꯗꯨꯗ ꯃꯊꯥ ꯁꯥꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝꯗꯣ ꯌꯥꯝ ꯊꯦꯡꯕꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯄꯨꯡꯗꯤ 9:30 ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯗꯦꯕ꯭ꯔꯥꯖ ꯃꯃꯥꯏ ꯃꯃꯤꯠ ꯑꯁꯣꯛꯄꯗꯨꯒ ꯏꯐꯤꯡ ꯐꯤꯡꯅ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯄꯦꯟꯗꯅ ꯊꯣꯛꯈꯤꯕꯅ ꯀꯤꯌꯥꯝꯕ ꯗꯦꯕ꯭ꯔꯥꯖ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯇꯟꯖꯥꯗꯨꯃꯛꯇꯗ ꯁꯨꯃꯥꯡꯂꯣꯝꯗ ꯃꯆꯥ ꯂꯥꯛꯄꯒꯤ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯃꯆꯥ ꯆꯪꯂꯛꯄ ꯉꯥꯏꯗꯨꯅ ꯃꯃꯤꯠꯇꯣ ꯊꯣꯡꯂꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯤꯀꯨꯞ ꯐꯥꯗꯦ ꯗꯦꯕ꯭ꯔꯥꯖ ꯏꯃꯨꯡꯗ ꯐꯤꯡꯅ ꯆꯪꯂꯛꯇꯨꯅ ꯃꯄꯥꯒꯤ ꯍꯦꯛ ꯃꯥꯌꯣꯛꯅꯅ ꯃꯁꯥꯗ ꯄꯨꯂꯞ ꯉꯥꯊꯗꯨꯅ ꯐꯝꯊꯔꯛꯏ꯫ ꯋꯥꯗꯤ ꯉꯥꯡꯗꯦ ꯇꯨꯃꯤꯟ ꯃꯈꯣꯡ ꯑꯅꯤ ꯀꯥꯔꯛꯇ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯆꯦꯠꯅ ꯄꯥꯏꯔꯤ ꯅꯣꯡꯃꯩꯗꯣ꯫ ꯑꯗꯨꯒ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯂꯨꯃꯥꯡꯒꯤ ꯁꯝꯗꯣ ꯍꯥꯏꯔꯞ ꯄꯥꯏꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯈꯤ꯫ ꯃꯇꯧꯗꯨꯗ ꯀꯤꯌꯥꯝꯕ ꯃꯆꯥꯅꯨꯄꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯆꯤꯡꯅꯅ ꯍꯪꯉꯤ꯫ ꯀꯩꯗꯧꯔꯦ ꯑꯗꯨꯛ ꯊꯧꯅꯥ ꯂꯩꯅ ꯊꯣꯛꯈ꯭ꯔꯒ? ꯇꯝꯃꯨ ꯏꯄꯥꯗ ꯋꯥꯔꯣꯜ ꯇꯝꯃꯨ꯫ ꯗꯦꯕ꯭ꯔꯥꯖ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯃꯃꯤꯠꯇꯣ ꯇꯞꯅ ꯄꯥꯡꯂꯛꯏ꯫ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯛꯇꯦ꯫ ꯉꯥꯗꯨꯅ ꯂꯩꯔꯝꯕ ꯃꯁꯥꯗꯨꯁꯨ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩꯗꯣ ꯍꯥꯏꯔꯞ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯒ ꯃꯤꯅꯣꯛ ꯑꯃꯈꯛ ꯅꯣꯛꯏ꯫ ꯑꯗꯨꯒ ꯃꯥꯡꯗ ꯂꯩꯔꯤꯕ ꯇꯦꯕꯜꯗꯨꯗ ꯊꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯡꯃꯩꯗꯨꯗ ꯑꯃꯨꯛꯁꯨ ꯃꯤꯠꯀꯨꯞꯇ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯤꯌꯥꯝꯕ ꯃꯈꯥ ꯇꯥꯔꯛꯏ꯫ ꯂꯥꯟ ꯆꯪꯒꯦ ꯍꯥꯏꯔꯕꯗꯤ ꯃꯥꯏꯊꯤꯕ ꯂꯤꯁꯤꯡ ꯅꯪꯂꯕ ꯃꯇꯨꯡ ꯂꯥꯟꯒꯤ ꯀꯥꯡꯂꯣꯟ ꯈꯪꯂꯒ ꯂꯝꯕꯤ ꯈꯪꯂꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯉꯁꯤ ꯍꯧꯔꯨꯔꯤꯕ ꯂꯥꯟ ꯑꯗꯨꯒꯤ ꯄꯥꯎꯖꯦꯜꯗꯤ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯅ ꯏꯄꯥꯗ ꯇꯝꯃꯨ꯫ ꯃꯥꯏꯊꯤꯕ ꯑꯣꯏꯒꯦꯔꯥ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯦꯔꯥ ꯑꯩ ꯇꯥꯅꯕ ꯉꯥꯏꯔꯦ꯫ ꯀꯔꯤꯒꯤ ꯅꯤꯡꯍꯟꯅꯒꯅꯤ? ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯗꯦꯕ꯭ꯔꯥꯖ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯃꯄꯥꯗ ꯌꯦꯡꯂꯛꯏ꯫ ꯑꯩ ꯈꯨꯠ ꯊꯥꯔꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯁꯥꯗꯤ ꯁꯣꯛꯍꯧꯔꯤ꯫ ꯀꯤꯌꯥꯝꯕ ꯃꯆꯥꯗ ꯌꯦꯡꯅ ꯄꯤꯁꯨꯝꯗꯨ ꯁꯨꯛꯆꯜꯂꯛꯏ꯫ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯔꯤꯕꯁꯦ? ꯈꯨꯠ ꯊꯥꯔꯝꯗ꯭ꯔꯒ ꯃꯁꯥ ꯁꯣꯛꯂꯦ ꯍꯥꯏꯕꯗꯤ? ꯋꯥꯍꯩ ꯈꯛꯇꯅ ꯃꯥꯒꯤ ꯃꯁꯥꯗ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯆꯩꯅꯥ ꯐꯪꯉꯨꯔꯦ꯫ ꯑꯩꯒꯤꯗꯃꯛ ꯄꯥꯕꯨꯡ ꯂꯩꯔꯤ ꯍꯥꯏꯕꯒꯨꯝ ꯑꯩꯁꯨ ꯄꯥꯕꯨꯡꯒꯤꯗꯃꯛ ꯂꯩꯔꯤ꯫ ꯃꯆꯥ ꯈꯛ ꯅꯠꯇꯦ ꯑꯩꯅ ꯁꯤꯡꯂꯤꯕ ꯃꯔꯨ ꯑꯣꯏꯅ ꯃꯄꯥꯁꯨꯅꯤ꯫ ꯀꯤꯌꯥꯝꯕ ꯃꯀꯣꯛꯇꯣ ꯇꯞꯅ ꯅꯣꯝꯂꯛꯏ꯫ ꯆꯨꯝꯃꯤ ꯃꯆꯥ ꯐꯥꯒꯦ ꯍꯥꯏꯔꯕꯗꯤ ꯃꯄꯤ ꯍꯥꯟꯅ ꯈꯨꯗꯨꯝ ꯆꯟꯕ ꯇꯥꯏ꯫ ꯑꯗꯨꯕꯨ ꯗꯦꯕ ꯊꯕꯛ ꯇꯧꯕꯗ ꯇꯍꯥꯒꯅꯨ꯫ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯈ꯭ꯔꯦ ꯃꯇꯨꯡꯗꯗꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯇꯧꯒꯗꯕꯅꯤ꯫ ꯑꯃꯔꯗꯤ ꯀꯝꯗꯧꯔꯤ ꯃꯁꯥꯗꯨ ꯀꯜꯂꯤꯕ꯭ꯔꯥ? ꯀꯜꯂꯕꯅꯤ꯫ ꯅꯣꯡꯃꯩꯗꯣ ꯄꯥꯏꯔꯒ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ꯫ ꯑꯩ ꯄꯣꯊꯥꯅꯤꯡꯉꯦ ꯄꯥꯕꯨꯡ꯫ ꯆꯥꯛ ꯂꯣꯏꯈ꯭ꯔꯕꯅꯤ ꯁꯦꯗꯨꯔꯅ꯫ ꯆꯥꯛ ꯆꯥꯔꯒ ꯅꯤꯡꯊꯤꯅ ꯄꯣꯊꯥꯔꯣ꯫ ꯑꯩ ꯀꯥꯗ ꯄꯨꯍꯜꯂꯣ ꯄꯥꯕꯨꯡ꯫ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯆꯠꯂꯣ ꯄꯨꯍꯜꯂꯒꯦ꯫ ꯅꯃꯥꯏꯗ ꯁꯣꯛꯂꯤꯕ ꯑꯁꯣꯛꯄꯗꯣ ꯍꯤꯗꯥꯛ ꯍꯥꯞꯅꯕ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯄꯨꯡ 9 ꯑꯗꯥꯏꯃꯨꯛ ꯇꯥꯈ꯭ꯔꯦ꯫ ꯁꯟꯗꯦ ꯑꯣꯏꯕꯒ ꯑꯣꯐꯤꯁ ꯆꯠꯇ꯭ꯔꯕꯅꯤꯅ ꯖꯣꯂꯤ ꯃꯈꯥ ꯊꯪꯕꯒꯤ ꯃꯅꯝꯃꯣꯍꯣꯏꯗ ꯆꯠꯂꯨꯅꯤ ꯍꯥꯏꯗꯅ ꯃꯐꯤ ꯁꯦꯠꯄ ꯂꯣꯏꯔꯒ ꯅꯨꯡꯁꯤꯜ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯑꯦꯌꯔꯤꯡ ꯃꯆꯥ ꯑꯃ ꯁꯤꯖꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯌꯥꯝ ꯀꯦꯁꯟꯗꯦ ꯃꯃꯥꯏꯗꯣ꯫ ꯆꯠꯇꯧꯔꯤꯕ ꯃꯐꯝꯁꯤꯁꯨ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗꯧꯅ ꯌꯥꯝ ꯀꯦꯁꯤꯟꯕ ꯌꯥꯕ ꯃꯐꯝꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯅ ꯂꯩ ꯃꯆꯨ ꯑꯋꯥꯎꯕꯗ ꯍꯪꯒꯄꯥꯜꯅ ꯃꯣꯏꯔꯥꯡ ꯐꯤ ꯍꯠꯄ ꯃꯨꯒꯥ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯤ꯫ ꯑꯗꯨꯒ ꯂꯥꯏꯠ ꯌꯦꯜꯂꯣ ꯃꯆꯨꯗ ꯈꯨꯗꯥꯡ ꯑꯁꯥꯡꯕ ꯇꯣꯞꯁ ꯑꯃ ꯆꯝꯇꯛꯅ ꯂꯤꯠꯂꯤ꯫ ꯂꯥꯏꯕꯛꯇꯅ ꯃꯥꯂꯦꯝ ꯂꯩꯁꯥ꯫ ꯃꯤꯠꯇꯅ ꯄꯥꯔꯞ ꯇꯧꯅ ꯂꯥꯏꯅꯔ ꯁꯪꯂꯒ ꯄꯤꯛꯇꯛ ꯇꯧꯅ ꯊꯣꯊꯣ ꯂꯥꯎꯕ ꯆꯤꯝꯕꯥꯜꯗꯨꯗꯅ ꯌꯥꯝ ꯉꯥꯡꯗꯕꯤ ꯉꯥꯡꯂꯞ ꯇꯧꯕ ꯂꯤꯞꯁꯇꯤꯛꯇꯨꯃ ꯂꯩꯇꯦꯡ ꯑꯣꯏꯍꯜꯂꯤ꯫ ꯖꯨꯝ ꯇꯥꯅ ꯃꯨꯔꯕ ꯁꯝꯂꯥꯡꯗꯨꯅ ꯅꯥꯔꯨꯝꯗꯒꯤ ꯁꯝ ꯃꯔꯨ ꯈꯔ ꯂꯧꯈꯠꯂꯒ ꯍꯦꯌꯔ ꯀ꯭ꯂꯆꯔ ꯑꯃꯅ ꯐꯥꯖꯤꯜꯂꯤ꯫ ꯏꯪ ꯍꯦꯛ ꯂꯥꯎꯏ꯫ ꯎꯕꯗ ꯅꯨꯄꯤ ꯃꯆꯥꯗꯣ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡꯗꯨꯗ ꯐꯝꯂꯒ ꯃꯅꯥꯗ ꯁꯅꯥ ꯃꯆꯥꯗꯨꯃ ꯁꯤꯅꯕ ꯍꯣꯠꯅꯔꯤꯉꯩ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯐꯣꯟꯗꯣ ꯈꯤꯡꯂꯛꯄꯗꯨꯗ ꯍꯧꯒꯠꯇꯨꯅ ꯄꯥꯏꯈꯠꯂꯤ꯫ ꯃꯤꯁꯅꯥ ꯑꯣꯏꯔꯝꯃꯤ꯫ ꯍꯜꯂꯣ ꯃꯤꯁꯅꯥ ꯍꯥꯏꯔꯛꯑꯣ꯫ ꯀꯩꯗꯧꯔꯤꯅꯣ? ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯣꯏꯗ ꯂꯥꯛꯀꯦ ꯍꯥꯏꯒꯦ ꯇꯧꯔꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯛꯑꯅꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯅ ꯂꯥꯛꯑꯣ꯫
Kayno, Sunday ni office satloina tawrakansida kaida mu chattoino nang thabak leibraba. Leiteda makharomgi inamaromagi macha abungodo adugi churakuro ni ngasise ado yaudradi phazaroina tawbani adugini. Oh, hoi adudi hore nungdang wairam tapna oina laage. Adumain tawro. Ado nangarang moina yumpau thilambro. Aidi pakhatpana amuk toiba. Yum yorga lehawradu phawne. Isa sini ko phathadanaba. Nangonda phone tawge tawrambani. Adum chak tokpaga tum lerami edi. Ado kem hairamdrabro. Jolly thabaga macha thokna bokhona ringai ngaranggi thaudukto wakhalorudabani. Adubu misna na hanglakpaduda amuk ningsanglaktuna maithongdo khajik oli. Kishupuri hairamdeda. Thongal phawdi yehondri. Lerak machin bau thilami. Kaigi nangdi lerak machinda lehawridi. Nade nang mongaurabraba. Kana khangbano mui chatkibaga narol-dagi Debra saiba hingchayek tamba manbado mula adi. Nang kana kandawrigeba. Nang si phana singra khanbani. Karaidano ma isoi soiri. Jolly do kitang noglei. Aduga ona tainana. O Debra studine moigi saptraduga mayumda chengkhre khanglabra. Aduna isu lerak machinda lehawraba. Yumbau thilalamaga moigi karindu tawraga yumdaga changladi imana I hanabro. Yahi ibe manangso amukak sunati anirak ahumlak kudong thibadagi kanbiriba midubu khara chagana yenabu sumphatana khallerage hairo angau bisidi kana khangba mapana ngausanaraga chaganaramaga nangonda hopcharambraso. Yari bema henjala no nangso karigi hopchabano o hopchabri tokro Mana yam pamjana tanarma jaketo adubo pukhidanu jakre. Kaino haisibo nahangi jaketo nanguzibo pidribo. Pidri. Ngarang thinbirak ningaiduda pukpihau yandro nangbo. Aina rodubo mina pukhidabadubo tanaraga pharga pirudo mangai kaino khangdemi. Aisu ngarang la ingaiduda puthoklagadi piridana masana pujagidabadubo nang haipa amuk sajali udi udana. Kaigi madia Nahan kaina jacket suro nangna sudradi litwani yam tawidaine. Khangdeda isu aina puthoraklaga pibani magi kola malakpadagi hanna yengamda dum chakre aisu hanjana khamludre tandana. Misnado karantari hais magi dubo jacket tugi mapu asengba oizaro na piramla jalo. As taningde nangna marolama nangangna ringai pungga ayokre mi angangi thorumga loirmani hore laktodo adum lao thame yare. Hoi laktini wari makha tanasi. Ani do phone thamnakre Jolly su panthadri kadagi chumringa dum thoklei. Somdana hospital da leiba lukhoido wakal khra la duna ison sonma makai mamito wana pangduna lei. Ngarang lagi mapagi nakta changba ngamda leiba pibado lukhoi mamito koiti thirei. Mataududa Rita changsilaga akhoi babua kaithawragi nasado yang wabro. Isa sanadi mama isa sanaude ma krai jaki. Nakandagi chichobina babu naulei kisisati mama panalei babu kai hainingi adum hayo khoida. Isa do mangau thibani koi balang pamani malem isa sanako mangonda sinagadaba wayamna lei. Sana kong ne chobi nangbo. Chechobido mapana wakhal tarakpaga tarukliba matokduda yengba ngamdraduna mapira chili. Aduga laizada ingid ama tawki. Mapa pibabu themlaga karo haibagom. Piba ngarangdagi mapagi nakpa changna ngamda mapana leiriba kadagi mapanda thariba waiting seat aduda mamanaba singbusu nongalaga amuk lake haiduna yumda hanakhibani. Adubu piba ahing chuppada tumthaba yada waiting seat da phamduna lerakpani. Wasungangi tumillei angawba magum. Karige du langba pamkhraba wangangba pamkhraba mana ngarangdagi machilingda lerakpano. Haizabagi wani piba mapabu tuki matik ningba sathina nungsijabani. Mapana magidamak khanba magidamak yingsinbiba pakhatba loina khangi. Adubu magisu magi wakhalama leibana pumnamak khanglabasu khangda urabasu da hainarabasu hainadabu saduna magi life amada lerakpani. Adubu khangauda ngasi asuk nungsikraba mapana magi mamangda wakhal mangna hiblibadu ubada masa pumba sontagiduna thamoida amukta nadriba jaina phawkhibagum
ꯃꯄꯥꯅ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯥꯕꯨ ꯊꯤꯗꯨꯅ ꯀꯧꯔꯛꯇ꯭ꯔꯤꯒꯩ ꯃꯄꯥꯒꯤ ꯅꯥꯛꯇ ꯆꯪꯂꯣꯏ ꯍꯥꯏꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞꯁꯤꯗ ꯂꯨꯈꯣꯏ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯃꯄꯥꯅ ꯃꯥꯕꯨ ꯊꯤꯗꯨꯅ ꯀꯧꯔꯛꯄꯗꯨ ꯇꯥꯕꯗ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯄꯤꯕꯥ ꯐꯨꯛ ꯍꯧꯒꯠꯂꯒ ꯔꯨꯝꯗꯨꯗ ꯆꯪꯂꯛꯏ꯫ ꯂꯥꯏꯖꯅ ꯀꯧꯕ ꯂꯥꯛꯄꯒ ꯅꯪꯗꯤ ꯇꯐꯤꯡ ꯇꯐꯤꯡ ꯆꯪꯂꯛꯑꯒ ꯄꯗ꯭ꯔꯥꯛ ꯇꯥꯅ ꯁꯣꯜꯂꯕ ꯃꯄꯥꯒꯤ ꯈꯨꯠꯇꯣ ꯃꯈꯨꯠ ꯑꯅꯤꯃꯛ ꯆꯪꯗꯨꯅ ꯄꯥꯏꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯅꯤꯛꯂꯤ ꯅꯤꯛꯂꯤ ꯀꯧꯔꯛꯏ꯫ ꯄꯥꯕꯨꯡ, ꯑꯩ ꯁꯤꯗ ꯅꯆꯥ ꯅꯤꯡꯊꯧꯁꯤꯗ ꯂꯩꯌꯦ꯫ ꯉꯛꯈ꯭ꯔꯦ, ꯄꯨꯝꯅꯃꯛ ꯉꯛꯈ꯭ꯔꯦ꯫ ꯀꯥꯗꯨꯗ ꯂꯩꯔꯤꯕ ꯃꯃꯥ ꯃꯆꯦ ꯑꯅꯤ ꯑꯃꯗꯤ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯑꯁꯣꯟꯕ ꯃꯄꯥ ꯄꯤꯕꯥꯅ ꯃꯄꯥꯗ ꯀꯧꯔꯤꯕ ꯃꯤꯡꯒꯧ ꯑꯗꯨꯗ ꯄꯨꯝꯅꯃꯛ ꯉꯛꯈ꯭ꯔꯦ꯫ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯃꯔꯣꯜ ꯊꯣꯛꯄ ꯍꯩꯔꯛꯄꯗ ꯄꯥꯃ ꯍꯥꯏꯕ ꯃꯤꯡꯁꯤ ꯅꯠꯇꯅ ꯑꯃꯨꯛꯇ ꯇꯥꯒꯦ ꯐꯪꯈꯤꯗ꯭ꯔꯕ ꯃꯤꯡ ꯑꯃ ꯉꯁꯤ ꯄꯤꯕꯥꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯑꯄꯟꯕ ꯂꯩꯇ ꯀꯧꯔꯛꯄꯗꯨꯗ ꯕꯦꯠꯇ ꯍꯤꯞꯂꯤꯕ ꯂꯨꯈꯣꯏ ꯍꯤꯞꯅ ꯃꯆꯥꯗ ꯌꯦꯡꯂꯒ ꯃꯄꯤꯔꯥ ꯆꯦꯜꯂꯛꯏ꯫ ꯑꯗꯨꯒ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯑꯁꯣꯟꯕ ꯃꯈꯨꯠ ꯅꯥꯝꯃꯗꯨꯗ ꯃꯆꯥꯒꯤ ꯈꯨꯠꯇ ꯇꯞꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯃꯥꯏꯊꯣꯡꯗ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯇꯧꯗꯨꯅ ꯃꯀꯣꯛꯇ ꯅꯣꯝꯂꯛꯏ꯫ ꯄꯤꯕꯥ ꯈꯥꯝꯕ ꯌꯥꯗ꯭ꯔꯦ, ꯈꯖꯥꯏ ꯊꯛꯇ ꯄꯤ ꯆꯦꯟꯊꯔꯛꯏ꯫ ꯀꯩꯒꯤꯅꯣ ꯄꯥꯕꯨꯡꯅ ꯁꯨꯝ ꯍꯤꯞꯂꯒ ꯂꯩꯔꯤꯁꯦ? ꯍꯧꯒꯠꯂꯣ, ꯄꯥꯕꯨꯡꯅ ꯁꯨꯝ ꯁꯣꯜꯂꯒ ꯍꯤꯞꯂꯒ ꯂꯩꯔꯗꯤ ꯑꯩ ꯄꯥꯕꯨꯡꯒꯤ ꯅꯥꯛꯇ ꯆꯪꯅꯤꯡꯗꯦ꯫ ꯍꯧꯒꯠꯂꯣ ꯄꯥꯕꯨꯡ, ꯑꯩꯅ ꯊꯦꯡꯅ ꯍꯜꯂꯛꯄꯗ ꯄꯥꯕꯨꯡꯅ ꯁꯥꯎꯅ ꯌꯦꯡꯂꯛꯄꯗꯣ ꯑꯩ ꯎꯅꯤ꯫ ꯉꯔꯥꯡꯁꯨ ꯑꯩ ꯊꯦꯡꯅ ꯍꯜꯂꯛꯑꯦ, ꯄꯥꯕꯨꯡꯗꯤ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯅ ꯄꯥꯕꯨꯡꯅ ꯑꯩ ꯊꯤꯔꯛꯇ꯭ꯔꯤꯈꯩ ꯑꯩ ꯆꯪꯂꯛꯇꯕꯅꯤ꯫ ꯏꯆꯦ ꯍꯧꯒꯠꯂꯣ ꯄꯥꯕꯨꯡ꯫ ꯂꯨꯈꯣꯏ ꯃꯆꯥꯒꯤ ꯃꯇꯧꯗ ꯄꯦꯟꯖꯕꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯁꯣꯜꯂꯤ ꯁꯣꯜꯂꯤ ꯈꯨꯝꯂꯩ꯫ ꯏꯄꯥ ꯀꯩꯁꯨ ꯇꯧꯗꯦꯅꯦ ꯁꯅꯥ, ꯏꯄꯥ ꯐꯔꯁꯤꯗꯤ꯫ ꯑꯗꯨꯅꯦ ꯄꯥꯕꯨꯡ ꯀꯩꯁꯨ ꯇꯧꯗꯦ꯫ ꯅꯪꯅ ꯊꯕꯛ ꯂꯩꯊꯣꯛꯅꯤꯡꯗꯅ ꯑꯩꯉꯣꯟꯗ ꯊꯪꯖꯅꯕ ꯅꯥꯁꯤꯟꯅꯩꯗꯣ ꯑꯩ ꯂꯣꯏ ꯈꯪꯉꯤ꯫ ꯑꯗꯨ ꯅꯥꯁꯤꯟꯅꯗ꯭ꯔꯁꯨ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯕꯁꯦ꯫ ꯁꯤꯗꯩꯗꯤ ꯄꯥꯕꯨꯡꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯆꯥꯅ ꯂꯣꯏꯅ ꯍꯣꯠꯅꯔꯗꯧꯅꯤ꯫ ꯏꯄꯥꯒꯤ ꯁꯅꯥ,